Ahanbada maruba pau Chinda ima lebak nushi haina lauraga lebak nusire haibadi yaroi haina Manipur gi ningthau leisemba sana zawbana haikrai School Fagathan sigi ahanba oina school taruk February 12 da launch tauragani haina Chief Minister N Birena phongdokrai Paktak nana popi thagalakliba si thingnabagi khwaidagi athuba pambaidi lomi singda ganja thabagi ayaba pithopa si khaktana oigani haina NAP ki additional SPTH Brindana phongdokrai amadi February 16 fawbagi manungda oza singi demand thabakta onthoktrabadi fegoktana post graduate ki exam khudingmak boycott tawbagi khongjang sangsilakadawri Kurumzari Times of Manipur News meng tabi bapungnapu Elizabeth na taram nongchari hauzim yam da pau sandok na pizari Chinda ima lebak nushi haina lauraga lebak nungsire haibadi yaroi maihorol dagi leiraklaba puwari ga sagona duna laklaba wari singbun kaya haurakliba naha singda khanghalaba matamda lebak nungshiba pokani haina Manipur gi ningthau leisemba sana zawbana phongdokrai ngasi sana kondung da pangthokiba Democratic Students Alliance of Manipur Desam gi kumja lisingani kun kunithoi gi damakta nauna khallaba thaupuba sing wasak lobagi thoramda ining thole semba sana jawbana lamdam asigi thodok wathok kayaga matam pumbada sagona duna leiraba lamdam amani ngasi gi mirol na haurakliba mirol da ireibak punu shiba mirol ama semlamba mathoktai puari ga sagona duna laklaba wari singbun kaya mahei tambada yauhanba Natragana akhanaba thoram ama pangthoktuna aikhoigi layoiraba wari singbun kaya khanghanba mathoktai mioibana aikhoina thabak tawba ngamlingaida thabak kidamak karigumba singthaningai oiba thabak khara tawramba haibasi tawfadraba ithodang amani haikhibaga loinana lamdam asida leiriba mahiroi loop sing puna thabak tawhaningbagi apamba su phongdokhi nungsinana amaga aikhoigi pullaga leibaki ba natraga mahiroi kunai thabak tawba matamda amatoina lemiraga pullaga thabak tawunjaningi akoi oja guru adi ahal laman sing aduga koi leibaki legiba miyam siga yam nakna kari haini yam nungsinana saminabagi dumba apa madumga ai mayam do phongdok jari adu madam sangna desam leibaki amasung mahiroi kunai thagol tawba ngamba oibiu hai Ngasigi thauram aduga mari lainana Desamgi nauna president oiraba Namairakpam edition na lengakna thawoidabadagi mahiroi singna lambida thonglaktuna khongjang sangsinbani khongjanggi baton lengaki lichatna tawhanbani lamdam masida oza singna makhoigi hak fangnabagi damak lambida thoktuna khongjang sangsilakpa asi lengaki thausadaba thawongnani ngasidagi tharaga chayol amagi manungda lengakna oza singa wari saduna waroshin ama purakna bahona biu oza singna khongjang sangsinduna lekhidabagi college singda class tawdabana mahiroi singda chawna akaiba pibada natana tungda kari oigadage haiba tambangamdana leiri amaromda lamdam masida thokliba wathokaya asi mahiroi singda khanghanduna waroshin ama purakna ba desamna honaragani Haurakliba mahiroi singda ireipak nushibagi ihul fahonduna matik chaba miyoi ama ohenna bahonagani haki lambi da tholaga dharna phamningde rally chaningde mahi masing ningthina tamaga akoi yamna ingna chingna leiba aduguma khunai ma ohenninge madu masi pungna maksingse Manipur government ki yamna proactive oiba adugumba action dogi makha pona mahiroi sini istit tholaga protest tawba natrana tawdaba haibase Manipur government na lawrakliba thangatliba khongthang lawrakliba ware lawrakliba phirep singdo maduda depend tawi haiba wafam se masi mai thamjaningi academic
calendar sing ngakpa yam ngakpa ngamgadaba mawang amada laihananaba mahairosing amadi manipurgi tungi miyamgi khallaga madugu makhalgi solution ama khungang changsilliba oza sing amadi manipur government ki marakta adugumba kano makak solution ama khak masi koi boraknaba hotnabiyu. School Fagadhan Sigi Ahanba Oina School Taruk February Taranithoida launch Tauragani Haina Chief Minister N. Birena Fongdokrai. Wafam masing asi mayang langching tamangda 83/11 kV substation ama miyamda khusinabagi thoramda Fongdokibani. Manipur State Power Distribution Company Limited MSPDCL na sinduna pangthokiba power station miyamda khusinabagi thoram aduda Power Minister T.S. Biswajit Lamsang Kendragi MLA S. Rajan Amadi MSPDCL and LDA gi Chairman L. Susindro Susaruk Yaki Lupa Crore Aniga Dasmek Mapantare Rom Changnap Paikhat Kiba substation adu miyam da khusinabaga loinana Chief Minister N. Birena makha taraduna Sarkar asana miyam gi nungainaba thabak kaya paikhatuna lakli matam amada state asi amamba society ama oiduna leirambani ngasidi miyam gi punsida tangdu leitaba amada leiba ngamhalei masimak miyamna sarkar asida mapung fana mateng pangbibagini infrastructure da ahenba mityeng thamba skill development da miyoi kaya training piri masida natana Bandhan Yojana gi makhada chingilam da fangliba uhai wahai kaya manghandana bahonari miyamna electric ningthina maram chana sizinabiu haiki aduna ingana moide soina approve to aduna makhong dagi khoi seng na bahona ba masangi ngana ina haijaba haino saning chage harga haino pa mi thaba da ba nobab saning harga ba pa mi thaba da plant akhoi pa mi reporting matung ina makhong dagi thaga da bani sapling dagi tawo da bani ina haijaba aduna afaba society ma pot ke haragadi hojikti grassroots ge khoina afaba semata free da corruption yaw da bida adagi nepotism wasak wanom leita bida tamna society sangala pada da school fagaran je na tor kan da heng tai trai thoi da koi school manga tor launch to guni yeng biro inaugurate to guni madudai da khoina government na semkot chariba model school se karma makhal gi school no bi ubidani me anda MSPDCL ki official kya su saruk yakiba thoram aduda Lamsang Kendragi MLA S. Rajena matam kayagi mamangdagi mafam masida power station ama thamna ba hona duna lakpani ngasidi mai pakna power station ama thamba ngamlabanina mayang langjingi akoibada maigi awaba leiraroi haki hairiba ngasigi akoigi leiba mayang langjingi substation 35/11 kV substation substation sina ngasi koi stagi loana mukti ba ngamagani masina akoi kari darkala ai akoi ngasi mo hone ri basi praja mayang padimakta yumdong khodimakta akoi na power gi akoi connection pi ba lona na koi quality gi power haibadi 24/7 pi da bagi target amada akoi lakchabani aduga ngasi punna akoi na kana ba phangadaro pi ga dori basi akoi punna 600 consumer kumbadi akoi kana ba birani haibase akoi praja mayam da ngasi ma koi jaktongna haiba ngami Power station adu hangdokpagi matangda Power Minister T.S. Biswajit na haikibada chaurakna imung chatruk henbada power station asina kana bapiba ngamlagani sarkar asina 24/7 da mai fanghana ba honari miyam nasu maram chana sizinabiu haiki masagi mai watpa yadaba tongan ba industry macha tawraga magi hingnaba life ki semjariba praja singda mai gi khudong chaba Sam naina phangdabaduna ngasi awaba kaya mayau naramba mayam singa do ngasi di sigumba mayang langjing 33 kV gi sigumba sub station las dagi sigi akoiba leiba surrounding area sidadi masidagi mai pi bataragadi mai si sam naina lagani nong chubagi nungsit sibagi adugumba awaba kaya mayau naba mayam singa do ngasi di ekoi kogani haibagi thajabadu hak thamjari Manipurda thingba ngambagi wangmada paktaknana popi thagalakliba asi thingnabagi khwaidigi athuba pambaidi lomi singda ganja thabagi ayaba pithopa asi khaktana oigani haina napki additional SPTH Brindana Fongdokrai wafam asi ngasi Permaculture Alliance Manipur PAM amadi State Ayu Society anina sinduna one-day seminar on cannabis cultivation in Manipur prospect and constraint haiba hiramda Khumal Lampak Youth Hostel da pangthokpa thoramda haikibani
mahakna makha taraduna chahi khara asida Manipurda popi asi pulisna yaushinba ngamdaba chinglon kayada umang kokthokuna pak sana tharakli masina akoibagi khalda chauna akaiba pibagi mathakta popi thabada sijanaba chemical fertilizer kayana tampakta leiba mioi kayada su makhal kayagi laina thoraknaba machak ama oire masi maru oina chingi mafam singda leiba khunja singda makhogi income oiba yaba atopa thabak leiraktaba amade lambi thong natai chadabagi ni haki ganja thaba asi sen khwaidagi changdabata natana set asigi income dasu achoba mateng oigani medicinal plant oina sijanabagi mathakta ganja dagi cosmetic item yauna makhal kayagi kanaraba potlam kaya amasu puthokpa yaribani haiba wafam brindana makhatana thamki Seminar aduda adobo sinkiba PAM ki convener Mutum Churamanina Manipurda hause ganja asi lona yade haizarabasu chahi khudingi lupa crore lising mari henbagi ganja asi lotna mapan lamda thadokli Thingbang amloidaba mawongda masa mathanta horakliba pambi asi lona yaba mawongda thahanba mathong tare maram asina lenga asina lakadoriba assembly gi mifam masida ganja thaba yahanaba achetpa firep ama lobi gadabani haki Government Oza Singi Tare Shuba UGC Pay Amadi Regulation Chana Halu Haina Fegokta Sangsi Lakiba Khongzang Hanba Leitri Ngasisu DM College of Arts Ki Geta Oza Tarana Kuthang Chara Henbagi Khongzang Sangsin Kray Karigomba Lengak na Fegokta na Taliba Demand Asi Tha Asigi Tara Humdoi Fawagi Manungda Tabakta Onthok Trabadi Thangnaba Numitagi Haugadoriba PG exam boycott Tobagi Khongzang Sangsilakadori Afaba lenga ama haibasi miyamgi khongjang hanthahanba khakta nate maram chaba demand sing thabakta onthokpasu lenga ki mathawni kayam kuina lengak na fegokta bo khongjang sangsin hangadori bano haina fegokta na lengak ta hanglakli Tamenglong District ki Tauksem Subdivision ki manung chana lairiba Kaimai Village da lengak na mityeng changba watpagi mami chawna tari thaknanaba ising amadi government school ki oriba fibam asida lengak ki mari leinaba loisangna mityeng changhaningbagi apamba lehori National Highway 37 jiri dagi Imphal tamna lakpagi lambi da lairiba Tamenglong District ki Tauksem Subdivision ki Kaimai Village asi Yumnak Chamaga Nifurom Naga amadi Kuki community anina yamna nushi chanana kundariba ariba khul amani Kulasi chingi mafam oivana amadi mari lenaba authority gi mityeng watpana hiram kayada ngasi fawba sothaduna leiri loinana nongju thada nong tabana isingi awaba kayadi leite adubo ningtham thagi matamda isingi achoba awaba kaya mayok natuna lakli Ising fangdaba sina maram oiraga chingdagi pipe amadi wa kaya samduna khultana ising puraknabagi pambai oina ngasi fawwa sizina hori amasung khul asida leiriba government ki primary school asidasu oza leitabana khulgi mahiroi kayadi lairik tamba fangdana leiri Koi khunse jumla chamaga nifuram leibni asida koi gidma khwaidigi wa base ising problem sini ising se November dagi April fause ising se koi yamna wadna leibni koi gi primary school se le adu school da angang su yam le adu oza se hujik fause koi gi dama tharak tre adu dagi koi angang sing se kram hai semgani sarkar na asi semhan biu hai se hai jebni Manipur state asigi yamna maru eba district amasu oriba Jiribam district asida lairiba ahangba lam amadi low kraba matung sijanadana lairiba lawfam singda double cropping na chingba tauhanbiduna hena pothok puthokduna mipal tangdaba lamdam ama oheningbagi apamba Jiribam yamda lehori hiram asigi matangda TOMTV akhanaba paudam ama Jiribam district ase monsoon climate ki humid subtropical climate fangba ningtham thagi matam na tenba kalen amadi nongju thana matam sangba samudra gi imai digi meter kuthra taruk wangna leibata natana annual average temperature chawrakna celsius degree 15 rom sabagi chang oiba aduga millimeter lising ani chamapan ga kun gi changda nongchuba aduguma leibak lehau leiba lamdam amane Loinana ahangba lam marang kain leiba district amasu oire hiramasigi matangda TOMTV ka khanana unaba amada Manipur Lawmi Maru Jiribam branch ki general secretary Chandam Biren Singh na
इम्फाल किलोमीटर 215 रोम लापना लेबा लऊ सिंगुबा लौमीना नमना खुंदाबा लमदम अमने लमदम असिदा खुसेमगी हार सिजिनरगा पोथोक पुथोकलबदी हेना कानबा ओइगनी हाइबा वाखल लौमी सिंगदा खंगहलगा खुसेमगी हार हापगी हैनबी लेतबना लौमी सिंगदा अवाबा ओइरे नोंमुगी टेक्नोलॉजी ना चाखलकपना पावर ट्रैक्टर नत्रगा मशीनरी ना महुत सिनखिबदगी ट्रैक्टर ना लौफम सिंगदा लौ खोइबदा लौफम दा ताहोबा थाव मचुमदगी लऊ सिंगुबदा अमांग अता कया थोखले लोइना एग्रीकल्चर ऑफिसर सेदा रेस्पॉन्सिबिलिटी के दायित्व पुबा ngamba ऑफिसर अमता थंबिदे सुप्नतगी ईओ अमा थमलगा डिस्ट्रिक्ट एग्रीकल्चर ऑफिसर बुना हेडक्वार्टर इम्फालदा अटैच तौदुना थंबिदे जिरीबाम डिस्ट्रिक्ट असिदा रेस्पॉन्सिबिलिटी लौबा ngamba ऑफिसर अमा थंबिदुना लाइरबा लौमी सिंगी हिंजनबगी अमदे महै मरोंग मरांग काइना पुथोकनबा होनाहनिंगी हाइखि लोमी लुमना अदुगी मतिक प्रेशर पिजबनी अदुबो होजिक फावबदा हाइबा फैसिलिटी से फमंगमदे अदुना डबल क्रॉपिंग ओइनगी दमक्तदी अकोइन इरिगेशन फैसिलिटी तहंजनिंगी अदुगा लौ खागुम तो हांगदना लेदे लबुंग सिंगासी मना मसिंग कोबिना चिंगबा अतेदी तोंगा तोंगा मखन मखन दिंगबा मना मसिंग से थाबा जाननगी दमक्ता इरिगेशन फैसिलिटी से पीबीयू हाबसे इना परि लेनबा कंसर्न अथॉरिटी सिंगदा हाइजनिंगी पाउगी मरकथना अतेनबा ब्रेक अमा लौजरी Marks Time Classes Chahi Khwingi Leptana Topper Puthokliba CBSE gi amata ngairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri batch amada 15 students agi hena logjade admission form thazare form pishin bagi aroiba matam February 10 akupa marol gi damak lengsun biraksi Marks Time Classes Wangkhai Mahobom Lampak phone number 9436288300 natraga 7005268735 ब्रेक मतुंग ताराम नौचरी मखादाबा पाउ पिजरी ममांग थागी तांग कुंथ्रागी अयुपुंग तरामाथोई तारकपा मतमदा कुंबी केंद्र की मनुंग चना लेबा फोगाकचौ इखाई पुलिस स्टेशन कोनबा सलांग कोंजिन वार्ड नंबर 5 पार्ट 1 दा लेबी क्लास 1 तमलिबी चही निपान नौरिबी नुपी मचा अमबो फोगाकचौ इखाई ममांग लेकाई दा लेबा नुपी अंगांग लेरबा नुपा अमना नतबली चचलम ले थौदो असिगा मरी लेनना ngasi फवाकचाउ इखाई ममांग लेकाई कम्युनिटी हॉल दा मियाम गी ओइबा मिफम अमा पांगथोक्तुना वारेप कया लौख्रै चही नौरिबी नुपी मचा अमबो इकाई खुमनबा मांगहनबदा चेनरिबा नुपा अदुगी ममिंग खेत्रमयुम टिकेन सिंह चही निफु अपोकपा खेत्रमयुम इबोचा कवी महाक हौजिक फवाकचाउ इखाई ममांग लेकाई दा लेबनी महाकी मयुम माइकई पांदुना अंगांग अनि लेरे हाइरी मियाम की ओइबा मिफम अदुना चेनरिबा खेत्रमयुम टिकेन फवाकचाउ इखाइदगी मतम चुप्पगी ओइना तांथोकपा महाकपु चंगजफम पिरंबा मियोय अदुसु खुल लेकाइदगी तांथोकपा आइन की ओइबा अहकपा चैराक पीनबा तक्सिनगनी हाइरी नाकलमरोमदा सलाई कनबा लुप फवाकचाउ इखाइना मैराइबक थीरबी नुपी मचा असि लायेंगनबा सेलगी मतेंग इमुंग मनुंगी मियोय सिंगदा खुसिनखरै Safe Earth Free from Pollution haiba thimda plastic sizinaba leplasi amadi akoibagi fibam kannabagi pandamda miyamda awareness piba RS Group of Nainital Uttarakhand gi lakhiba miyoi ahumna saba cycle expedition team ngasi Nagaland gi damak Imphal thadokrai hariba cyclist kangbu asi ngarang nungba dagi Imphal da thunglakibani makha taba makhoi gi khongchat gi damak ngasi Kangla dagi Manipur gi cyclist team ga loinana Imphal thadokibani Team Masada RS Group Nainital dagi Sagar Durari Rishabh Joshi amadi Pankas Bishop yauri makoina Imphal da thunglabada Manipur gi cyclist singna taramna okhi hauzik malem gi mafam singda plastic sizinaba hengalakpadagi akoipagi fivam amadi miyoiba khunai gi hakselda sohalakliba singasi miyamda khanghanaba amadi plastic gi mahutta mahusha gi potna mahut sinduna sizinabagi wakhalonda cycle expedition asi pangthokpani
loinana India amadi Asia da khwaidagi sangna cycle thawagi record thamnanaba honariba expedition amasuni haina team asibu luchingliba Sagar Durari na phongdokhi. Manipur Students Federation MSF na chatharakpa aikhoi lairik ningthina tamsi haina mingthonba academic campaign ki chahi tara mari mapung farakpagi palan thoram ngasi Thobal District ki Slopeland Public School khongjom da pangthokrai thoram ki saruk ama oina aikhoi lairik ningthina tamsi haiba academic campaign ki chahi tara mari surakpaga mari leinana MSF na puthokpa ningsing chefong amasu ngasi gi athoiba mithunglen singna phonghi amadi school asigi founder principal Babulin dignitary sing da khudol pot sing piduna ikai khomnaba utkhi thoram aduda wangangloi kaya na MSF na chahi tara mari chup na chatharakhiba aikhoi lairik ningthina tamsi haiba academic campaign asibu thagatpa phongdokhibaga loinana mahairoi singbu afaba lambida lamjingbinaba tongan ba wakhalon sing phongdoknakhi loinana thoram mapugi warol piraduna Sajat Buyamayumna hai MSF na paikhalakhiba aikhoi lairik ningthina tamsi hairiba campaign ase government job fangnaba amadi class 10 amadi 12 da mark wangna fangba ngamnaba education system adunate Isana tamjaruriba mahai khara aduna iramdam asigi karigumba afaba thabak khara da oirabasu tawduna tungda lakadoriba Miro singda kanaba piba ngamba education system adu fangnaba aikhoi gi mahiroi singda moral education pinabagi wakhalonda aikhoi lairik ningthina tamsi haiba academic education campaign asi haudokhibani haikhi Manipur ki mahiroi sing youth sing ase thakana ayadaba mai tabiga oja singda ogalon khanadaba attitude ke ana ubo padagi Manipur ki biya masi serana bala mini chapda hai khala kanda masi moral education ki adu no awareness tawaga mayam si moral value wa bala ma tau ta hai na khala kanda 2015 ki hai academic campaign koi lai nikina tamje hai ba Thobal Okram da leiba Waikhomani Girls College ki nauna saba ka taruk ngasi Manipur lenga ki University and Higher Education Director KH Dainana Sangakrai loinana college linkhalakhiba chahi nifu mapung farakpagi mapo kumon thoram ngasi college asigi indoor hall da pangthokhi thoram adugi manung chana nauna saba college asigi ka sing adu sangakhibani thoram adugi saruk amo oina mithunglen sing amadi oza singna uchara kya su college asigi akoibada thakhi Athoiba mithunglen gi warol piraduna KH Dainana lamdam asida leiriba nupi singi college ki manungda Waikhom Mani Girls College asi thoidok hendokna singthaba yaba college amani haiba si mayek sengle lamdam asigi tungi yumbiral orakadoriba college asigi mahiroi singna isagi amadi lamdam asigi tungi damakta khallaga masak thokpa mioi amamam oina bakana honasi haiki Imphal West ki Tagyal Khongwal Khumanthem Laikai gi nauna saba Topang Sanglen ngasi pasoi AC gi MLA AK Mirabai na sangakrai Topang Sanglen Construction Committee na sinduna pangthokiba sangaba gi thoram asigi saruk amu oina Khumanthem Laikai asigi chahi yamsilaklaba ahal singda MLA na achama khudol piduna ikai khumnaba ukhi Thoramadu da saruk yakiba ahal kaya amana matam kaya dagi khaurang na ngairakpa manglan ama mongfong na bagi dama MLA gi mafam da thagat warol kaya phongdok khibaga loinana makhata na tungi punsida paikhalakpa khongthang sing mai pakpa oirasnu haina yaifa mangol piki amadi makhata na AC asida sothaduna leiraba sing thidoktuna awat apa leitaba AC ama ohennabagi wafam kaya su phongdok nakhi Thoramadu gi athoiba mithunglen gi warol piraduna MLA AK Mirabai na Paliba lengak na ngasi makhau pong na ngangba ngamlibasi haukiba lengak na paikhalamba thabak thoram singi mapalnani Manipur da nong makangda na thokliba thongdo watho kaya asina miyambu pelhannaba honabada awaba kaya mayokna dabanate Pasoi ACSC da nupina luchingba kendra amasu oibana atopa kendra singna wa mathak thangna nganglakadra haibagi nungnang basu poktabanate adubo ngasidi pasoi kendraga atopa kendraga changdamnabada thoidok hendokna ahenba kaya lei haibasidi miyamna su hena khangnaraba wafamni NEREGA gi senthang makhada kendra sida leiriba awat pa khudingmak menkhatnaba honaragani haina thajaba pikhi hojik leiriba ekoigi panchayat ki NEREGA saiba tare ekoi narega gi
kanoda scheme ki makhada pangthokpa aikogi chahi kudingi 25% haiduna laiba phanase handaki lakadoriba aikogi narega gi scheme simadi leiriba ngasi gi mafam asida leiriba drain se narega gi scheme gi makhada drain asi sanabagi damakta aikoi handaki scheme sida hapsarabani haibasu mai mayam da laukokchari masi soidana maki atuba matamda hex scheme sigi paisa release torko matamda mafam asida paikha sargani haibasima ai laukokcharamge Manipur People's Army ki kontra humdoi shuba mapok kumon thoram UNLF amadi MPA ki GHQ atai unit sing amadi battalion khudimakta ngasi ayuk mai pak na pangthokre haina aina thingkraba lal holup asigi Department of Publicity ki Director M Sakhena thadorak cherol amana hairakli cherol asina makha tarakli badi UNLF ki CHQ da pangthokpa thoramda MPA bu lamching lamtakliba Military Affairs Committee ki Chairman ki thodang su puriba UNLF ki Chairman KH Pambai Vice Chairman Department of Publicity ki Secretary S Tamphazau Organization Secretary Khetramayum Yoi Heiba amadi Health and Family Welfare Secretary O Chingkhai Nganbina luchingduna CHQ gi staff sing amadi atai makok thongba officers singa loinana pangthokhi Manipur People's Army ki General Headquarter da pangthokpa thoramda UNLF ki General Secretary PH Yaimachau Chief of Army Staff M Chauba Minority Affairs Secretary Khuman Chiru amadi MNRF ki External Affairs Secretary Apam Singlai yauna General Headquarter ki VCS amadi General Staff Officer Singh MPA ki Officer Singh NCO Singh Private Laloi Singh amadi Party ki tongan ba Department ki makok thongba thopuba singa punna pangthok minakhi Political and Military Academy Headquarters da pangthok pathoramda Academy ki Principal Member Singh amadi Trainee Officer Singh na saruk yaduna pangthokhi mapok kumon thoramasi MPA ki Chaniga Marifutara Mathoi Battalion Chaniga Marifutara Humdoi Battalion THQ amadi atai unit sing dasu harau tayamna pangthokhi thoramasi UNLF ki External Affairs ki Headquarter District Unit sing Local Unit sing amadi atai unit sing dasu pangthokhi ngasi gi thoramasi gi mapungoiba thoramdi MPA gi Firal chinghatuna ikai khumnabu utpa ningtam lal houda thawai pontha pi khraba leihidrabagi mafamda minute ani tumina leptuna ikai khumnabu utpa leishukatpa MSC gi cherol puthokpa thoramapu amadi athoiba mithung singi warol piduna ningtam lal houda MPA na logadaba thodang neinabana oikhi haiki Jiribam District ki manung chana laiba Boro Bekra Subdivision ki lambi thong Jiribam Tipaimuk Road Butang Khal amadi Boro Bekra ki school sing tongan ba community sing na khundaba mafam sing amadi Jiribam ki border area sing yauna Jirimuk Police Outpost Jirimuk Forest Post Jiribam ki DC W Malem Nganba chengleina hakthengnana chatuna yengsin krai ngasi gi khongchat adu da Jiribam ki SP M Movie Singh MPS su saruk yakhi yengsin khongchat adu ga mari lainana DC Jiribam W Malem Nganba chengleina Jiribam District asigi manung hanjina leiba khul sing da leiriba miyamda mahai masing amadi skill development ki hiramda mai onsunduna akupa mityeng changlagani haiki Kutsa haiba any kind of employment avenue phangbitan natana masana masabu thabak pijaba ngamba entrepreneurship ki asiju aini encourage tawni the school ki condition adagi lambi thongi adu koina check tawjarure asi skill development ki kutsa haibagi phi saba computer tamba aduga atopa kutsa haibagi keno singse aina masida athuwada Ngasi nongthil pung mari rom taba matamda Bisnupur District Police Commando amadi kuntra mathoi shuba AR gi apunba kangbuna thanga samukol gi area da thibahumba gi thabak chathabada UNLF gi lanmi ama fare hairi faraba lanmi adugi mamingna Haidizam Bisesh Short chahi kuntra mathoi apopa lekhidraba babu kawi leikai adumakta dagini hairi Nakalamarom da ngasi ayuk pung nipan rom taba matamda su Bisnupur District Police Commando ki kambuna Tronglaubi area dagi KCPN gi nupi lanmi ama su fare hari farabi nupi aduna Tronglaubi awang lekai dagi mutum Roma atopa mingna naubi chanu
chahi nifu nithoi apokpa Jugindro kawi mahak Moirang Police Station da khusinakre hari. Loktak Inland Waterways Improvement Project na maram oiraga Loktak Pat Jibak ka oiriba ngami singi hingnabagi lambi manghanba amadi motorboat service lephanba yaningdi haina ngasi Karang Island Development Organization ki President Salam Kheda na phongdokhrei ngasi Manipur Press Club ta pangthokiba pawgi mifam amada Salam Kheda na makha taraduna Loktak Pata Loktak Inland Waterways Improvement Project paikhanaba LDA na honariba asi afaba khongthang oirabasu pat asida nomagi jibika oizariba ngami amadi praja singdadi aduki mati khudong chadaba ama mayok nahalagani chawkhat thorang pamjaba thomi amadi lenga ki luchingba singnasu pat asigi hauzik oriba fibam asi hakthengnana yengsin haningi haiba wafam su khedana pawgi mifam aduda phongdokhi Kangphargi lambi lejidraba karang praja singi thengnariba ako thengnariba singasi akoi akanghi mayamuk haibadi leiriba koi Manipur leiba Loktak ki maramda nainabiriba environmentally singjina akoina khantaraga akoi gi leiriba karang prajabu akoina mateng panganjani akoi gi di akoi gi passenger service unit leijariba akoi gi karang gi boat ki association nama leidana akoina run tog jiriba singase tasing haraga di masi akoi pambai wara kana nomagi day to day life sabani adan masi di yari makai akoi gi thingbidana bagi damakta su akoina sigi maramda akoina pijening mane koi observations Paugi Marathon atenba break amamuk lozari. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Madeline Ambulance Service Manipurna pung kunmari chupna miyam gi seba tawjari. Ambulance Service asina miyam da pizariba service singdi yumdagi hospital da pukhatpa, hospital dagi yumda puthaba, hospital amadagi hospital amada puba, yum thangnariba state singda anaba sing puba amadi lawba, loinana India gi mafam khudimakta chatpa yarba air ambulance ki service asina chingbani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari. Adom sunga simak save tawshin biu aikhoi gi contact number 9205987988 natraga Play Store sangbiduna Madeline F download tobiu. Break matung da taram nokchari makhataba pauda Lianda Folk and Classical Academy Imphal gi Taramapan Shuba Foundation Day gi thoram Jawaharlal Nehru Manipur Dance Academy da pangthokrai thoram aduda Government Dance College ki hanagi Principal Ranjit Adhikari Progressive Artist Lab ki Director Antiken Singh amadi Theatre Critic Rasmani Ayekpam na maru oiba mithunglen oina saruk yakhi Thoramgi atoiba mithunglen oikiba Ranjit Adhikari na lamda masigi art and culture gi lamda achobu thogai kaya logduna laklaba jagoi sing asi hena yokhatna bahonabada academy asina su achobu thodang kaya logduna lakli kumja lising amaga chamapan ga kunthra taruki Bhagya Chandragi matamdagi haurakhi haina launariba Manipur gi jagoi khuthe kaya asi hauzik fawba paring naiba mapung faba solo dance leitabagum leiri amadi solo dance asina lamdam asibu sak takpa ngamna ba honabada lamdam asida leiriba jagoi pu yokhatpa pamba lup khudimangna punna honarabadi mapung faba lamdam asigi chapchaba masak takpa ngamba solo dance ama semgatpa ngamgani maramaduna lamdam asigi lup khudimangna punna honamina si haki 1939 ga adutigi kaktagi saba haure haina logani 1936 tagi mapanda tologo city ras lela Sima Panda Thoga 1936 da Navadip Vrindavan da Calcutta da Jagoi Utki Bagi Madam Akoi Edugi record Saitharul Kumbha da Akoi Bining Things than Adam Pangli. Lemjaningai Oraba India Glorious Achievers Award Lisingani Kun Ngasi Lamda Masigi Machin Tum Khalakliba Innovator Suresh Huidromda Kusinara Kray Dreamcatcher
Big Ways amadi ICMEI na sponsor toba award adu ngasi New Delhi da leiba Holiday Inn Hotel da pangthokpa chinglemlaba thoram amada Global Cultural Minister and Chief Scot of India Sandeep Marwana kusinakibani. Award asi Suresh Huidromna architecture ki lamda thoidok hendokpa thabak tawbagi damak sakhangduna kusinarkibani. Suresh Huidrom Kurai Salanthong da leiba Huidrom Ibo Yaima amadi Huidrom Ombi leibak leima ani ki machanupa ahani. Kumja lisingani kunithoi da pangthokadoriba Manipur Legislative Assembly election da Pasoi Kendragi oina mirep oigadoriba RK Fortune Developers Private Limited ki Managing Director RK Rameshwar ngasi United Committee 50-55H Group changangai na taramna okpaga loinana nusi chaklen changminakre. Changangai Maning Laikai Water Supply Ground da pangthokiba thoram aduda Changangai Apunbagi Club amadi Mairapaibi Kayagi Luchingba Kaya susaruk yaki. Thoram aduga mari lainana committee gi convener Taurem Saratna Chahi Humfurom asi Changangai dagi Manipur Assembly Mikhalda Mirep amata thokpa ngamdana lakhibani. Adubu lakadoriba chahi lisingani kunithoi da pangthokadaba election asida Laikai asidagi Mirep ama oina tholakpa sida nungaiba fongdokpa oina thoram asi pangthokpani. RK Rameshwar na Laikai asigi khaktan natana Kendra asibu chawkhat maikaida purakani haibagi thajaba kaya su thamli haiki. lamdamsigi mioi kodimangna angam ngam pangnaraga akoina sigumluba punjanba matamda chaklen amada yaudaba yadamnina maduna chaklen asi sinbani sa hariba chaklen jibu punjan nanabagi silliba chaklen sigi mamingna akoina nungsi chaklen haina thonje asigumluba nungsi chaklen asi saminaraga lakadoriba election asida Sri RK Rameshwar Singabu akoina magai sahi yankai deina yankai manga bogi grade ta leiriba amade neck to neck ta leiriba asigumloba kangbu sing asina nupa nupi my family punna asigumba warm reception ase akoina pangthok jabani. Haukiba February taretagi numit humni chupna Imphal West Langjingtan leiba Pari Imom Sindam Sangda chatharakiba annual literary meet loisin kibagi numit ka iroinana Mahiloi sang asigi kontra taruk shuba safong lakpagi palan thoram ngasi pangthokrai thoram aduda saruk yakiba Pari Imom Sindam Sangi principal Sanjembam Memcha Chanuna haukiba chahi kontra taruk asida masak nairaba mahiroi kayama leptana puthokpa ngamliba asi mahiroi sing amadi mama mapa oiba singna nusibibidagini Mahiloi sang asi maru oina selthum marang kaina leijadrabasu mahiroi singbu lepa leitana ngamjaba thakta tengbangduna lakli makhatana su chathakigani haiba wafam kaya phungdokhi. School sigi pandamdi akoi angang sembani angang semba aduga afaba chhatra puthokpa aduga leita laira kya semba aigi sida position logiba chhatra punamakse inakhumba amu yaude laira bangaktani ainakta thamaga sembiba yumda thamaga aina wa pai hojik su ten thadoiba satri ma yawi haidi khudong haidi financial shortage oiba imungni aina awarapa dum yengbi marak makta chatpi phone no toina tawi sumai tawdana leita laira kaya ma ikina aina hojik su maige kya dagi leita ba laira ba oiragati tamningagati thawai yarugada koi tum kona jage semjage haiba wafam sidam jare. Handak chahigi oina pangthokadoriba class 10 amadi class 12 ki examination da saruk yagadaba mahiroi singbu examination da mai pak nabagi damakta yaifa thongni thoram ama chingkhong mari fuwala na sinduna ngasi loktak maru community hall fuwala da pangthokrai ngasi gi thoram aduda fuwala gi manungda leiba manipur gi tongan ba mahai loisang singda tamba mahiroi Humfut mangada pangthokadoriba exam da mai pak nabagidamak pukning thogatpa oina achamba khudol posting supiki thoramga mari lainana Career Foundation Academy ki former principal cum founder Maibam Kanta Singha Mahiroi Singha interaction tauki Idu City na sinduna pangthokiba ahumlak shuba state level talent search Scholarship Competition Exam lising taramapanda makok mathang takraba mahiroi singda mana yanthokrai Idu City Imphal na sinduna Imphal gi GM Hall da pangthokiba thoram aduga mari lainana Idu City gi Managing Director Victoria Konthauzamna haukiba chahi lising taramapan gi October gi kun namadi kuntre ta pangthokiba ahumlak shuba state level talent search scholarship ta makok mathang takraba mahiroi singda pukning thogatpa oina mana asi yanthokpani masina lamda masida leiriba naha oiriba mahiroi kayada parikya gi akiba laihandana competition kayada mai pakna saruk yaba ngamna ba pangthokpa haurakhibani
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯍꯥꯏꯈꯤ ꯑꯉꯥꯡꯁꯤꯡꯒꯤꯀꯣ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯀꯝꯄꯤꯇꯤꯇꯤꯚ ꯋꯥꯔꯜꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯟꯈꯤ ꯇꯥꯔꯒꯗꯤ ꯃꯣꯏꯗ ꯉꯥꯎꯁꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕꯒꯤ ꯀꯩꯅꯣꯁꯤ ꯂꯧꯊꯣꯛꯄꯀꯣ ꯃꯁꯤꯃ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯐꯤꯌꯔꯅꯦꯁ ꯍꯥꯏꯕ ꯑꯃ ꯑꯉꯥꯡꯗ ꯂꯩꯔꯤꯁꯦ ꯑꯦꯛꯖꯥꯝ ꯂꯥꯏꯔꯤꯛ ꯍꯩꯔꯒꯁꯨ ꯑꯦꯛꯖꯥꯝ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯏꯕ ꯍꯩꯇꯗꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯧꯊꯣꯛꯅꯕ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅꯁꯨ ꯑꯦꯛꯖꯥꯝꯁꯦ ꯄꯥꯡꯊꯣꯛꯈꯤꯕꯅꯦꯕ ꯁꯤꯒꯤ ꯄꯥꯟꯗꯝꯗ ꯑꯗꯨꯒ ꯑꯉꯥꯡ ꯑꯐꯕꯁꯨ ꯄꯨꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯁꯤꯒꯤ ꯃꯆꯥꯁꯤꯗ ꯅꯠꯇꯕ ꯑꯆꯧ ꯑꯆꯧꯕ ꯃꯌꯥꯝ ꯌꯥꯎꯔꯨꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯐꯦꯁ ꯇꯧꯕ ꯉꯝꯅꯅꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯒꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯣꯊꯍꯧꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡ ꯂꯥꯏꯔꯕ ꯀꯣꯛꯅꯕ ꯄꯥꯟꯗꯝꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯊꯣꯉꯥꯝ ꯁꯥꯟꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠꯅ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯃꯅꯤꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 6ꯇ ꯂꯩꯕꯤ ꯀꯦꯟꯁꯔꯒ ꯁꯥꯒꯣꯟꯅꯅ ꯍꯤꯡꯂꯤꯕꯤ ꯁꯪꯒꯥꯏꯁꯦꯝ ꯑꯣꯡꯕꯤ ꯕꯤꯃꯣꯂꯥ ꯑꯇꯣꯞꯄ ꯆꯍꯤ 51 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯉꯔꯥꯡ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯐ꯭ꯔꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯅꯦꯛꯁꯟ ꯄꯤꯈ꯭ꯔꯦ ꯃꯁꯥꯒꯤ ꯑꯅꯥꯕꯒ ꯁꯥꯒꯣꯟꯅꯗꯨꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯐꯪꯗꯅ ꯍꯤꯡꯂꯤꯕꯤ ꯁꯪꯒꯥꯏꯁꯦꯝ ꯑꯣꯡꯕꯤ ꯕꯤꯃꯣꯂꯥꯅ MLA ꯀꯅꯥꯅꯁꯨ ꯉꯁꯤ ꯐꯥꯎꯕ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯪꯕꯤꯔꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡꯗꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯟꯇꯤ ꯂꯥꯛꯂꯒ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯥꯟꯇꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯄ इबुदौ थांजिंगदा थौनीजबीबा ओइसनु हाइखि नाकल अमरोमदा सोशल वर्कर TA शांतिना तेंबांग पोलमसिंग खुसिनरदुना इलेक्ट्रॉनिक मीडिया की खुथांगदा बिमोला की फिवम असि खंगलखिबनी MKPF की थौमी सिंगा लोइनना तेंबांग पोलमसिंग असि खुसिनबनी हौजिक महाकी लैरिबा फिवम असदा हेना फगलकनी हाइना तौबोदि नते LPG गैस कनेक्शन अमसु अथुबदा पीरगनी हाइनसु थाजबा थमखि माने हिंगे मतमसिदा कमाइना मासे लेन नुंगाई लेन बया नबा करी करी तौगदगे हेबदो आई मखा ताना यंगसिनजगिनी अखोइना तौजरिबसे आई भोट खक्तगी नते आई दो होनजरिबसे बसे आई कनागुम पार्टी के अबगी वा नते ख्वाइरकपम सुनीताना इबा इसै सैरेंग लाइरिक थमोई की मपाव मणिपुर यूनिवर्सिटी ऑफ कल्चर की हानगी VC प्रोफेसर नावरेम खागेंद्रना मियाम द फोंख्रे Cultural Forum Manipur Nasinduna Manipur Legislative Assembly Museum and Archives Mini Auditorium da pangthokiba Lyric Fongbagi Thoramadуда Cultural Forum ki President Professor Huirem Bihari Manipuri Language Advisory Board Sahitya Academy New Delhi ki Convener Nongmaithem Kiran Kumar Amadi DM College of Arts ki Assistant Professor Dr. Sarat Chandra Longzamba Su Sarukyakhi Tongan ba Ayiba Lup ki थौपुबा सिंह अमदी अयिबा कयाना थौरम अदुदा सरुक याखी इसै सरेंग हुंबुदरा निपानगी अपुनबा थमोइगी मपावगी अयिबा ख्वाइरकपम सुनीताना हाइखिबदा पेज चनी खरा हेना पानबा इसै सरेंग लाइरिक असिना महाकी मंगा सुबा फोंगबा लाइरिकनी वाखलदा फावरकपा कया अदु खोरी लोन ओइना पुथोक्तुना मणिपुरगी साहित्यदा खरादा ओरबसु मतेंग पांगबनी हाइखि आई बिगे माइकैदगे लारिक असि आइगे मांगा सुबो अइना पुथोक्सबने सैरेंग इसै सैरेंगनि अइना फोंजरिबसे अदुगा हुमद्रानि पाना साबने मसिंग अदुगा अखोइगे मैतै मेक्सु यावरका पुथोक्सबने लामाइ पुन्ना सनी खरै हेना पांजबा थमोइगे मापाउनी पाउगी मरथना तेमा ब्रेक अममुक लौजरी खजिक तंगिंग ले पेन बनाई दे चांगदम ना फम लेते नंग तना हेली सैथा जबा हैते नुंगशिबे शतम सैथा जबा हैते नुंगशिबे शतम नुंगशी नुंगशी नंगसे आइगी नुंगशिबे ब्रेक की मतुंग तराम नौचरी मखातावा पाउ पिजरी ऑल मणिपुर नुपी मरुप खाबी ब्रांच की चही की ओइबा जनरल बॉडी मिफम ngasi खाबी खुलदा लैबा इरोम अचौबिगी मयुमदा पांथोखरै मिफम अदुना नुपी सिंबी अफबा माइकैदा पुनबा नुपीदा चथबा हिंसा की थौदोक सिंग हंथहनबा अमदी ऑर्गेनाइजेशन की मपांगल हेना कंखत हनबा वाफम सिंग खनखी हाइरी
ex-SSB Personal Welfare Association Manipur gi miting makhada Pamyal Playground ki akoibada haukiba chahi 2019 da thakiba uchara pambi sing tek takaidana hinghalambagi damak nungaiba fongdokpagi thoram pangthokrai thoram adugi sarukama oina thakiba u singbu hinghalambagi damak Pamyal Club Pasoi Part 2 gi thomi singda association asigi maikaidigi achamba khudol piduna pukning thogatki Manipur Students Association Delhi Masat ki lisingani kun mathogi nauna thau pugadaba mioi sing ngasi khankibaga loinana wasak lobagi thoram pangthokrai ngasi Delhi gi Arts Faculty da pangthokhiba thoram aduda President oina Jingkhai nganba Saikhom Vice President da Khuman Ningthau Khumanthem General Secretary da Singhajit Thokchom Finance Secretary da Birjit Haikham Finance Secretary da Somenanda Khangchrakpam Academic and Magazine Secretary da Lanchan B Lemapokpam Public Relations Secretary da Voken Khundrakpam aduga Organization Secretary da Kennedy Morangthembu nauna masat ki thau pugadaba mioi sing oina wasak lokhi Sri Lanka gi Prime Minister Mahinda Rajapaksa ngasi Varanasi da thunglakhibaga loinana maming leiraba Kashi Vishwanath Mandir da hailai katuna thongni krai Masigi mamangda mahakna Varanasi gi Lal Bahadur Shastri Airport da hek thunglabaga mahakpu official kaya na taramna okhi tungda mahakna Kashi Vishwanath laisang da chatuna laisang manungda puja tawduna Ishwar gi mafamda thongnikhi masigi tungda Kal Bhairab ki laisang da su chatuna lai khurumkhi China da novel coronavirus na maram oiduna sikhiba migi masing chanipan ga taramathoi yokhrei China da pak sana sandoraktringai mamangda leiba adugi Hubei gi konung Yuhan da lamlaki sayon ba kaithil amadagi sandorakpa oigani haina thajanariba novel coronavirus na maram oiduna haujik fawbada mioi lising kontra taret ka chamaga marifutara nipan laina asina sokhankrei Tamthiba laichat asina maram oiduna sagol sen numitta Yuhanda masagi chahi hungfu suraba American ama narakpadagi miyamna khoisaunaba hengalakpaga loinana laichat asi leptana sandorakpadagi Chinese government na leiba adugi city pumnamak lockdown tawkhre haina US embassy na hairi hauji amuk sanabagi pau phumigani Manipur Masters Athletics Association asinduna numit taruk ni chupna pangthokadaba nifu mathoi shuba National Master Athletics Championship lisingani kun ngasi Kumalampak Men's Stadium da Manipur ge Chief Minister N Biren hodokrai Manipur na yumbu oiduna chathariba championship asida Pune State kunmapan gi sanaroi singna saruk yari championship adu hodokpagi thoramda chief guest oina saruk yakiba Manipur ge Chief Minister N Birena ngasidegi haudokliba championship asina India gi state singi marakta wakhal manaba amata oina amadi apunba India gi saktam ama sagatpada achawa khongthang ama oigani haiki Next team is I hope this type of meet will brings unity and understandings between the different community of the countries of the world, and above that, keeping healthy. It spread the message of peace, message of love to each other in the world. And I hope this tournament, this championship will bring understanding and will make a one India. All Manipur Taekwondo Federation ki meeting makhada Jiribam District Taekwondo da
Academy Jiribam District na sinduna ngarangdagi numit nini chupna Rajkumari Sanatombi Devi Vidyalaya gi Auditorium Hall da chatharakpa First Jiri Cup Manipur State Open Taekwondo Championship lisingni kun ngasi loisin khrei Championship adu da Jiribam District Taekwondo Academy Jiribam na gold taramari silver taramari amadi bronze manga puna medal kontrani thoi lauduna tournament asigi team championship oikrei Taekwondo Kids Center Nambolna gold taranithoi silver mari puna medal tarataruk lauduna tournament asigi team runner up oitaki amadi TTS Lilongna gold taramathoi silver ahum amadi bronze sama puna medal taramanga lauduna tournament asigi ahum shuba position taki Indian Pancake Salad Federation ki mityeng makhada Pancake Salad Association of Maharashtra na yumbu oiduna tha asigi taretagi chatharakhiba ahumlak shuba Pancake Salad Federation Cup amadi anirak shuba All India Interjournal Pancake Salad Championship lisingni kunda Manipur gi nupi macha ani yauna sanaroi taramathoi na saruk yariba Federation Cup asigi ngasi nini chanba numit fawbada Manipur na gold mari lawba ngamkhrei Championship asida India gi state amadi Union Territory Kuntra na saruk yari YMC Haraurau na sinduna YMC ground da chathagadaba mapan shuba Haraurau trophy ngasi khundrakpam kendra gi MLA Thokchom Lokesor na hawdokhrei tournament adu athoiba mithunglen na firal chingkhatuna hawdokhi loinana nat ki oiba jagoi isai gi oiba thoram kayasu utkhi ngasi ahauba numitta sanakhiba match da YMCA amadi chalo match ki apiba matam gi manungda panjil amamam chanaduna draw oikhi Bisnupur District Wushu Association ki mityeng makhada Wushu Training School ningthaukhong na sinduna numit humni chupna chatharakpa ahanba Inter District Sanda Championship lisingni kun ningthaukhong Bazar Community Hall da ngasi loisin khrei Thawbal Imphal East Imphal West Bisnupur amadi Sai Imphal yauna punna team taruk ki sanaroi chamaga humfurom na saruk yakiba tournament asida host oiriba Bisnupur District team na gold medal tarataru silver medal tara bronze taruk fangduna team champion oikhi aduga Sai Imphal ki team na gold medal tarani thoi silver mari bronze ahum fangduna runners up team oikhi Mai paglaba singda medal amadi certificate sing piduna pukning thawatki loinana tournament asi haubadagi loiba fawba saruk yakiba official singda su t-shirt sing khudol oina piduna ikai kumnaba utki Ngarang dagi hauna Khuman Lampaki Indoor Stadium da chatharakhiba Anishuba and Dhiren Singh State Level Sub Junior Boys and Girls Artistic and Aerobic Gymnastic Championship lisini taramapan kun ngasi loisin khrei loisin bagi tharamadu da hanagi Minister Okram Joy Singh Gymnastic Federation of India gi General Secretary Dr. S. Santi Kumar Singh All Manipur Gymnastic Association gi Vice President K. Ranjit Singh Yas gi District Sports Officer Y. Voni Singh amadi Manipur State Pollution Control Board ki EE KH Premkan Singh na maru oiba mithunglen Singh oina saruk yaduna pangthokhi Luang Thangta Academy na sinduna ngarang dagi hauduna numit nini chupna chatharakhiba tara marirak shuba Imphal East District Thangta Championship lisingni kun ngasi Imphal East ki manung chanba Khurai Kongpa Sajor Laikai Community Hall da loisin khrei pangthokhiba Thangta Championship aduda Luang Thangta Academy Khurai Kongpa Sajor Laikai na gold tara mari silver tara amadi bronze tara ga loinana apunba point chamaga kun fangduna team champion oikhi Aduga Kimax ki Indigenous Culture and Sports Academy na gold manga silver taramathoi amadi bronze ahum lokhibaga loinana apunba point humfumari fangtuna team runner saptaki Ngaikhong Khulen Youth Club na sinduna hawkhiba January gi tang 28 tagi team tara taruk na saruk yaduna Ngaikhong High School Playground da chatharakhiba Anishuba State Level Let M. Nganbi Devi Memorial 6-Man Aside Soccer Tournament lisini kungi winner Juve FC Bisnupur na oikhrei tournament asigi ngasi sanakhiba final match da Juve FC Bisnupur na TSA Thinunggaibu panjil ama sinoda maithiba piduna tournament asigi mapu oikhibani Juve FC gi mai pakpagi ama tangairaba panjil adu jersey number 19 Rohit na match ki ahanba half ki 19 shuba minute chankhibani
ngasi nungtil phong giba paw che singda kari kari maraba paw yokhibage habadu mayam puna ming tamnasi. Kanglei Paki Maira, Chief Minister N. Birenbu, Savior of Youth Haina Mingthon Piduna Ikai Kumnakrai, Drakamari Lainaba Mui Amata Lem Natharoi, Ain Yoiba Tabak Lokhatkani, Chief Minister. Amamba na Kuptuna Lairamba, Manipur Ngasidi, Manglom da Chakat Pangamle, Chief Minister. Kangla Pau, Iram Damasi issue amadi problem kaya nathalaba Leipakni. Mahiroi Kunai Singna Apunba Lingzen Manaduna, Iram Dam Semgatpa Matautai Iningthau. NIA na NSCN IM da fund thadaba mafare. Pandam Mayang Langjing Tamang Imphal West 33/11 da KV substation hangdokrai. Lengak na lupa crore chama changna building sarabasu corruption na haraba mayamna manungda famlabadi leibak mangnabagi masakni Chief Minister. Lokta kaningba environmentalist singna karangda amuktang lakpiduna karang miyamgi awaba ingbiu. Kido Loisilak pada maru bapa amuka na pizari. Chinda ima lebak nungsi haina lauraga lebak nungsire haibadi yaroi haina Manipur gi ningthau leisemba sana jawbuna haikrai. School Fagat Hansigi Ahan Boy na School Taruk February Tarani Thoida launch Tauragani Haina Chief Minister and Biren Fongdokrai. Paktaktana Popi Thagalakli Basi Thingnabagi Kwaidigi Athuva Pambaidi Lomi Singda Ganja Thabagi Ayava Pithopa Si Khaktana Oigani Haina Napki Additional Esprit TH Brindana Fongdokrai. Amadi February Tara Hundoi Fabugi Manunda Oza Singi demand Tabakta Ontok Trabadi Fegoktana Postgraduate ki exam Kudimak boycott Tobagi Kongjang Sansilakadauri. Ngasigi oina di TOMTV na pizaba Manipuri Paul Loizare Mieng Tavi Ribasingbo Amukana Kurumjari.